Hojik lamdam masida thokliba wathok lanthok amadi oiriba fibam masi assembly mifamda khanadrabadi Manipur asi kanba ngamloi haina imagi mairagi president Thokchom Sujatana fongdokre hojik thokliba Manipur gi irang asi assembly gi akhanaba mifam ama kauraga khanagadabani haina imagi mairagi thaumi singna ngasi chengmairong da leiba Assembly complex da thomjinduna khongjang jangsinkre khongjang aduda assembly gi gate so lonsen na bahotnaki assembly tamna thomjinba aduga mari lenana Thokchom Sujatana fongdokibada haukiba kumja inglisingani kunga humdoidegi thokiba irang asi hojik fawba nemthaba leitri furup amada amuk tawramba lan adu hojikna furup amada amuk onsinduna makha chathaduna leiri lan jenariba miyoi sing hojik fawba masagi mayumda hanjindana relief camp singda awaba maicha kaya khangduna leiri Amaromda nauna semkiba lengak asina hojik fawba cabinet chawthokpa ngamdana leiri India gi democracy gi right sing asi lamdam asigi miyam dadi fanghandre furup sing magi haiba wakalon khaktada pukning luptuna thabak tawraga leinabagi fibam lakle masimakti tokhai tahanbagi maongni hojikti kuki naga amadi maitei punna anauba lengak sembada yaurabanina atubada akhanaba assembly mifam ama famlaga hojik oiriba lamdam masigi fibam asi khanaduna su handoknanaba amadi lanjenariba sing masa masagi mayumda hanjin hanba yauna bill ama pass tawbiyo haiki Hujukti tawbo yare maram di hanadi separate tanda mokhoi tara le ne habdo hujukti separate tanda dana hujukti moi tanga ga deputy CM hapa bani madusu tase na moigi house ki moigi palani assembly ki ha ta di pas it is kairin leba kaira ga su ya mera ga ni phare ne prajanan di voice to darmana assembly phama phama tanda video conference ya podo em haina dana abu phare ga di manipur de pabu prajanan any from the pabu se santi le de dunia ba abe tani procedure to go about solution no come to procedure no de na me adu to ho ada to ho na dana thamba gumba adu le lambi thinge halaga UNC de chalaga mau de chalaga adu gumba pro state di mena labam thangko ba makhoi di sigi mandir temple of the house se chini sida gi mena sasan kudi mo chala ra kadam le house de pamaga so gumba se taw ha de sida hai bana ida koi bauta entry to ro mi na ya ro si bo police man na thala lai si chang de ya ro so lo la tam ne sigi situation sida kama anda de si leadership sigi makaka ko za ko yin ga de no adu ko khala ma